ꯑꯩꯈꯣꯏꯒꯤ ꯒꯥꯔꯗꯦꯟ ꯃꯆꯥ ꯐꯖꯕ ꯂꯩꯍꯥꯎ ꯑꯃ ꯁꯥꯠꯂꯦ ꯐꯖꯩꯍꯦ ꯀꯪꯗ꯭ꯔꯦ ꯃꯅꯥꯁꯤꯗꯤ ꯇꯦꯡ ꯀꯩꯅꯣꯁꯨ ꯁꯥꯠꯂꯅꯤ ꯑꯄꯔꯥꯖꯤꯇꯥꯁꯨ ꯁꯥꯠꯂꯛꯑꯅꯤ ꯁꯤꯗ ꯀꯝꯐꯣꯏꯁꯨ ꯅꯠꯇꯦ ꯀꯕꯣꯛꯂꯩ ꯃꯄꯥꯟ ꯁꯥꯔꯦ ꯅꯠꯇꯦ ꯄꯣꯝꯃꯤ ꯐꯅꯌꯥꯝ ꯀꯛꯆꯤꯡ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯈꯔ ꯍꯤꯗꯥꯛ ꯍꯥꯞꯄꯤꯗ ꯀꯕꯣꯛꯂꯩ ꯄꯥꯜꯂꯛꯇꯣꯔꯦ ꯁꯤꯅ ꯀꯕꯤꯔꯩ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯡ ꯍꯣꯏ ꯂꯩꯉꯧ ꯃꯆꯥ ꯃꯅꯝꯒꯁꯦ ꯁꯤꯅ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠꯅꯦ ꯃꯌꯥꯝ ꯂꯣꯡꯊꯣꯔꯛꯑꯦ ꯁꯤꯅ ꯂꯩꯁꯤꯅ ꯄꯠꯂꯦ ꯁꯤꯁꯨ ꯄꯠꯂꯦ ꯁꯤꯅ ꯔꯣꯁ ꯇꯦꯡ ꯇ꯭ꯔꯦꯡ ꯑꯃ ꯁꯥꯠꯄꯅꯦ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯋꯥ ꯅꯨꯡꯗꯥꯡꯒꯤ ꯐꯖꯕ ꯃꯅꯝꯒ ꯁꯨꯠ ꯀꯅꯝꯁꯦ ꯂꯥꯡꯗ꯭ꯔꯩ ꯃꯇꯣꯜ ꯂꯩꯔꯦ ꯁꯤꯅ ꯀꯣꯝꯕꯤꯔꯩ ꯁꯤꯅ ꯑꯣꯔꯀꯤꯠ ꯁꯤ ꯍꯟꯗꯛ ꯆꯍꯤ ꯈꯛꯇꯪꯅꯦ ꯁꯥꯠꯂꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯡꯗ꯭ꯔꯩ ꯅꯠꯇꯦ ꯇꯔꯦꯠꯅꯦ ꯁꯤꯁꯦ ꯁꯅꯥꯔꯩ ꯌꯦꯂꯥꯡ ꯁꯤꯁꯤꯅ ꯀꯩ ꯂꯩꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯕ꯭ꯔꯣꯀꯣꯂꯤꯅꯦ ꯅꯠꯇꯦ ꯕ꯭ꯔꯣꯀꯣꯂꯤꯅꯦ ꯁꯥꯠꯇꯦ ꯁꯤꯅ ꯀꯩꯅꯣ ꯀꯣꯝꯕꯤꯔꯩ ꯁꯤꯅ ꯑꯄ꯭ꯔꯥꯏꯖꯤꯇꯥ ꯍꯤꯒꯣꯛ ꯁꯥꯠꯂꯦ ꯁꯤꯅ ꯖꯨꯕꯥ ꯀꯨꯁꯨꯝꯗꯨꯅꯤ ꯁꯤꯁꯨ ꯁꯥꯠꯂꯝꯕꯅꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯇꯦꯡ ꯇꯦꯡ ꯁꯤꯗ ꯑꯉꯧꯕ ꯁꯥꯠꯂꯦ ꯇꯦꯡ 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 ꯁꯅꯥꯔꯤꯁꯦ ꯀꯪꯉꯦ ꯏꯁꯤꯡ ꯑꯝꯇ ꯆꯥꯏꯗ꯭ꯔ ꯃꯥꯅ ꯆꯥꯏꯕꯤꯒꯦ ꯍꯜꯂꯛꯄꯗꯤ ꯈꯪꯗ꯭ꯔꯦ ꯁꯤꯗ ꯐꯖꯕꯅꯦ ꯁꯤ ꯀꯕꯤꯔꯩꯁꯦ ꯐꯖꯗ꯭ꯔꯥ ꯋꯥ ꯈꯨꯉꯥꯟꯁꯦ ꯅꯨꯡꯗꯥꯡꯗꯅ ꯍꯦꯟꯅ ꯐꯖꯕꯅꯤ ꯁꯤꯅ ꯈꯣꯡꯅꯥꯡ ꯇꯔꯨꯡꯅꯤ ꯁꯤꯅ ꯌꯥꯝ ꯄꯥꯜꯂꯦ ꯃꯊꯛꯇꯁꯨ ꯐꯖ ꯄꯥꯜꯂꯦ ꯐ꯭ꯔꯟꯇꯤꯒꯤ ꯐꯖꯩ ꯁꯅꯥꯔꯩ ꯑꯃꯈꯛꯀ ꯁꯥꯠꯂꯦ ꯏꯁꯤꯡ ꯆꯥꯏꯕꯤꯒꯦ ꯑꯩꯒꯤ ꯂꯩꯍꯥꯎ ꯃꯆꯥ ꯁꯤ ꯔꯣꯁꯁꯦ ꯀꯥꯞꯀꯦ ꯁꯤꯁꯨ ꯂꯩꯍꯥꯎ ꯅꯨꯡꯁꯤꯌꯦ ꯃꯅꯝ ꯀꯕꯣꯛꯂꯩ ꯈꯣꯏꯗꯥꯁꯨ ꯑꯣꯏꯗꯦꯀꯣ ꯃꯅꯝꯁꯦ ꯍꯦꯛꯇꯠꯇꯕꯤꯗ ꯃꯁꯥ ꯄꯥꯏꯔꯒ ꯁꯨꯠ ꯅꯝꯒꯗꯕ ꯃꯥꯗꯤ ꯑꯩꯈꯣꯏ ꯒꯥꯔꯗꯦꯅꯔ ꯃꯆꯥꯅꯦ